ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯕꯨ ꯅꯣꯡꯃꯇ ꯁꯤꯡꯊꯥꯅꯕꯤꯔꯝꯗꯦ꯫ ꯑꯩꯅ ꯏꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯎꯃꯪꯗꯒꯤ ꯀꯛꯂꯨꯗꯅ ꯄꯨꯔꯛꯑꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯔꯝꯗꯦ ꯋꯥꯅꯤ꯫ ꯑꯉꯥꯡꯅ ꯑꯉꯥꯡ ꯀꯞꯄꯅꯦ, ꯏꯃꯨꯡ ꯋꯥꯏꯕꯨ ꯁꯤꯠꯄꯅꯦ, ꯑꯩꯁꯨ ꯅꯪꯅꯕꯗꯤ ꯇꯧꯔꯤꯗꯅ, ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯁꯤꯡꯊꯥꯅꯗ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯧꯁꯤꯁꯨ ꯅꯪꯅꯕꯗꯤ ꯍꯣꯠꯅꯔꯤꯗꯅ, ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥꯁꯨ ꯅꯨꯄꯤꯅꯦꯅ ꯃꯤꯆꯪꯀ ꯆꯪꯂꯛꯑꯅꯨ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯁꯥꯏꯗꯒꯤ ꯐꯝꯗꯣꯛꯑꯒ ꯂꯩꯔꯤꯕ ꯑꯣꯏꯔꯝꯅꯤ, ꯑꯩ ꯂꯧ ꯍꯤꯗꯥꯛ ꯑꯃꯨꯛ ꯆꯥꯏꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯅꯆꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯗ ꯈꯥꯡꯕ ꯉꯝꯗꯔꯦ꯫ ꯅꯨꯄꯥ ꯃꯍꯥ ꯇꯟꯗꯥꯗꯣ ꯂꯧꯗꯅ ꯇꯧꯔꯤꯅꯤ꯫ ꯏꯃꯥꯁꯨ ꯈꯪꯂꯛꯏꯅꯤ, ꯅꯪꯁꯨ ꯈꯪꯖꯤꯟꯕ ꯇꯝꯃꯨ, ꯏꯃꯧꯁꯤꯗꯤ ꯀꯝ ꯇꯧꯅꯤ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯗꯨ ꯂꯧ ꯍꯤꯗꯥꯛ ꯆꯥꯏꯔꯤ꯫ ꯅꯣꯡꯃ ꯆꯥꯎꯇꯣꯟꯅ ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯝꯃꯤ꯫ ꯃꯁꯥꯃꯛ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯨꯡꯂꯨꯔꯤꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯂꯩꯕꯤꯕ꯭ꯔꯥ? ꯑꯩ ꯃꯐꯝꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯂꯥꯛꯄꯅꯤ, ꯌꯨꯝꯗ ꯍꯜꯂꯔꯣꯏ, ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯗꯕꯅꯤ, ꯑꯩꯒꯤ ꯂꯩꯐꯝ ꯑꯝꯇ ꯁꯣꯝꯅ ꯁꯤꯟꯕꯤꯒꯦꯔꯥ? ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ, ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯊꯝꯕꯁꯨ ꯌꯥꯔꯣꯏ, ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯇꯣꯝꯇ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ, ꯋꯥꯔꯧꯕꯤꯒꯗ꯭ꯔꯥ? ꯑꯥꯎ, ꯌꯥꯅꯤ ꯇꯥꯃꯣ, ꯆꯤꯡꯅꯕ ꯇꯧꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯣꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩ ꯏꯁꯥꯁꯨ ꯄꯥꯈꯪꯅꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯗ ꯆꯪꯈꯤꯕꯗ ꯁꯣꯝꯅ ꯀꯔꯤ ꯈꯜꯂꯤ? ꯌꯥꯏꯌꯦ ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯋꯥꯐꯝꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤ꯫ ꯁꯣꯝꯒꯤ ꯃꯤꯡꯕꯨ? ꯑꯅꯧꯕꯤ ꯀꯧꯖꯩ ꯇꯥꯃꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯧꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤ꯫ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨ ꯀꯥꯎꯈꯤꯗꯨꯅ ꯑꯅꯧꯕꯤꯒꯤ ꯁꯛꯂꯣꯟꯗ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯍꯧꯈꯤ꯫ ꯑꯅꯧꯕꯤ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ, ꯑꯉꯥꯡꯁꯤꯒ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ ꯇꯥꯃꯣ, ꯑꯩ ꯍꯣꯠꯅꯖꯔꯝꯒꯦ꯫ ꯑꯅꯧꯕꯤ ꯊꯕꯛ ꯁꯨꯐꯝ ꯈꯪꯂꯝꯗꯦ, ꯑꯉꯥꯡꯕꯨ ꯂꯧꯒꯗ꯭ꯔꯥ, ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ, ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯅꯧꯕꯤ, ꯑꯉꯥꯡꯗꯨ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯕꯣ? ꯀꯗꯥꯏ ꯅꯪ ꯑꯉꯥꯡꯗꯨ ꯇꯨꯝꯍꯜꯂꯨꯔꯣ, ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯇꯧꯅ ꯑꯅꯧꯕꯤ ꯊꯕꯛ ꯈꯨꯗꯤꯡ ꯂꯨꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯩꯇꯔꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯀꯨꯝꯂꯛꯄꯗ ꯑꯅꯧꯕꯤꯗꯨ ꯆꯥꯎꯇꯣꯟ ꯑꯣꯜꯂꯒ ꯑꯁꯥꯏ ꯃꯥꯅ ꯏꯔꯨꯖꯔꯝꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯗꯤ ꯃꯥꯅ ꯑꯅꯧꯕꯤꯒꯤ ꯁꯛꯂꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯁꯥꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯂꯦ ꯃꯥꯒꯤꯗꯣ ꯃꯉꯣꯟꯗ ꯄꯔꯥ ꯇꯝꯕꯤꯅꯕ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯕꯖꯥꯠꯅꯤ꯫ ꯃꯈꯣꯏ ꯇꯥꯃꯣ, ꯑꯩ ꯆꯥꯛꯇꯨ ꯂꯣꯏꯖꯒꯦ ꯇꯧꯕꯅꯤ, ꯑꯉꯥꯡꯁꯤꯅ ꯌꯥꯝꯃꯟꯗꯗꯅ ꯇꯧꯕꯅꯤ, ꯋꯥꯔꯧꯕꯤꯅꯨ꯫ ꯁꯅꯥꯔꯩ, ꯑꯩ ꯁꯥꯎꯗꯤꯌꯦ, ꯑꯉꯥꯡ ꯑꯁꯦ ꯊꯦꯝꯂꯨꯔꯣ, ꯆꯥꯛꯇꯨ ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯀꯃꯥꯏꯅ? ꯑꯩꯁꯨ ꯍꯩꯌꯦ ꯊꯣꯡꯕ꯫ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯛꯄꯅꯣ? ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯁꯅꯥꯔꯩ ꯑꯃꯗꯤ ꯏꯃꯥꯗ ꯑꯩꯅ ꯉꯥꯡꯈꯤ ꯁꯛꯈꯤꯕꯁꯤꯡꯗꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯩ꯫